दाथोई सनाथोई मंगा खुबा याम नीबदी नते अदबो मयामगी इनकरेज मंगा सुखै लेखा पेनबदे सिंजरी सो जी लेखा पेनगली सुषमा खेत्री सुषमा खेत्री पाइखोंबा मयामना जम तोयना तुआन बा फिल्म सिंदु बिरबा खै पाइखोंबा सपोर्ट तो बिबनी तो बुदाबला दाथोई सनाथोई मंगा so masa termasuk guest of honor Laimusul Pratap secretary Isma secretary service na please to be lakbiriba election biriba singi pukinda Filis set to sibuk karma matam da loi gadagi hadan adom dom mai thong da hangi bo hang gadagi paukum mikup kharagi matung da bangam lagani hoji thawda haizer kiba daga soi kiba lan kiba yor kasu election biriba singa artisting actor khudimaki apunba effort apunba workforce amana nusibene nusimanbai tu myamna ibo phambi bani adana apunba credit aduga kaski amka sona obu khwam nang khubina businjari khwam yamna ni bidi nate adubu myamgi encourage aduga myamgi adugi thona aduga myamdagi phangba bidi nusibagi ketesu aduni yamna so matangda yaifaba sem sadro lebigani surjit kuman yaifaba surjit kuman nimaisan nongdamba ng nongdamba ngangom haiba artist mangasi police station kapel